Manipur thokliba khusem gi irang asida hakthengna mayok nariba miyoi singna relief camp singda lerekpa sahi ama phajila ka dorba phawbusida tang taba waroi silama puraktuna masa masa gi miyumda hanjinbadi oidri irang asida khudong chadaba chawna mayok naribasi lanjen narakliba Maheiroising dani sahi horukpadagi loiramda yoruktuna school singi final exam pinaraba matam asida lan nanglaba Maheiroi amana thengnaramgadaba awaba singsi yamna yamkhre school hongbagi laifam mawong chadabagi study material watbagi study room amadi tuition chathok chasin singbagi matangda khudong chadabagi chadaba ngaktani yamna thamoi solumgadaba amana Maheiroi amana masagi school bag lairik sing school uniform section na thamjaba certificate pumnamak mamit mamangda maina tumna sakiba masagi mayumdagi sa san tanbugumna talakkiba siba sangba khangdana mathwai dudamak puduna selakkiba amadi mamit mamangda mihat thina mafuruk kimi hatpibu uraklaba Maheiroi angang amana lairik paningba tamningba phawbudi lairadana pendabadagi laman khumningba haibasi masana tabani yamna maru oiriba wafam amana pungkak chaurukpadagina class 7-8 karba angang singna masada thakatpa thak nikpa tumlambadagi afing afai oina hogalakpa mi langbada mamit mana thakatpana singba aki akang phawduna pungning wakhalgi laina layong oirakpa angang singsu yaudaba nate makhoibu karamna larik pahangadori bano mari lainaba doctor oina tanadaba yadraba khongphamduda karamba mama mapana mathamoi solom loidori bano relief camp talaiba pikliba afafata khangdriba angang masen sanaminabada nongmai kapnabi mai thabi amadi lan tawbugi mawongda sanarakpa ubada thokriba thodok singdu angang singduna mamitna urakpaduna tawhaningdaba masana sing sanarakpani haina mama mapa oiba singi thamoida pendana lehori pikliba school kaba naujariba larikna lumna laujaba school gi misna haibana henna injariba angang aduna mabokna poduna lanjelakpada hayeng parikha loigadabani aigi school gi bag maina sakhore haiduna angang duki thamoida phawrumgadaba chaina aduga amuksu mama mapa oibasingna sectionna senaduna tungi lambi yatkadabagi kupna senaba matangsu oiriba class 9 dagi 12 phawgi Maheiroising sini khongpham yamna luribase inkhalakpagi ikai nungsi afafata khanglakpa matang kanana kari tauri khanglabanina laman khumningba marebak ngakningbagi wakhalonda mai onsin khiduna phathabiba ngamhaudrabadi maikei amada satkiba phawbu yai ayuk numindang naidana tuition chatpabu oiro study da mai onsinduna kanna honagadaba matangshida yum hongba adusu yum amadagi yum amadu hongbu sunataba lange saithenga loinana panthungpham khangdana chalakkiba thungluriba mafam dusu school college mandopna singba mafam oiriba asida karamna larikki damak angang singbu makhong somgadoribano Maheiroising gi damaktadi mangjabagi mangjaba ngaktani makhoina matam sangna exam gi damak semgatchaba note sing maru oiba study material sing maina tumna sahuraba amuk na hongna semgatna bohanabada thengnagadoriba awat apa sing aduda karamna Maheiroi aduna kapning loidoribano laingaki amadi lanai school boarding toriba singna kanna honaduna lemna mahi tamanba yauna boarding da lehenduna section na angamba thakto honari relief camp ki volunteer singnasu school matam natabada tuition na singba tawiduna larik lashogi matangda sothadana bohonari khanthaduna amuk gyangminasi laingakna lupsingna amadi lanai miyoi kayana asuk yamna honarabasu mayum marai kai hana tamjarakpa school singna adumak helibani makhoigi thamoidudadi angang amagi masagi larik tawpham larik pabagi mawong mana larik pabada nungaijaba mafam maning tamjaba haibadumakti relief camp singdadi phangba ngamdre awat apa mengadaba mama mapa singsu lanjenarakpa oibanina sufam nompham leitabaga masa singi makup mata menbasu ngamdabana masa singbu matik chaba miyoi ama oinanaba semba ngamlaroidra khanduna ningamdana pendana leinari maikei kayadagi relief camp singda Maheiroi angang singidamak boy kolomna singba kaya tengbang pinarakpada natana lanai lupsing satragi kangbu singna maraibak thirba angang singdubu pungning thawatpiba oina layekpa sangdamna hanba makhut masa hainabagi sinpham sing takpi tambibana singba kayasu leptana pangthoknari laingaki maikei dagisu rajyaga social welfare loisangi makhada district child protection unit amadi district children home gi thomi singna relief camp singda chatuna angang singi pungning wakal phathabiba angang singda kanagadaba film sing yanghanba sports meet na singba pangtoktuna angang singbu pungning thogatpiri asida sunatana district child protection unit child welfare committee amasung children care institute ki nominee singna relief camp singda lariba angang sing mama mapa amadi volunteer sing yauna protection of children from sexual offenses act ki matangdasu awareness piduna section khongthang sing lokhat piri
Lanai Lup, local clubsing amadi, Miam Hupna Honarabasu, relief campsing the Lariba, Haktengana Awaba Mayok Nariba Singdugi Tamoidadi, Lakadoriba Sahidana, Masa Singi Mahi Tamana Kamdoba Aduga, Masa Masagi Mayumda, Karamba Matamda, Hanjinba Pangadagi Haibagi Wahang Singsi, Adumak Hanghauri.